ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯥ ꯆꯣꯞꯄꯤ ꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯕꯣꯆꯧ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯩꯍꯥꯎ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯆꯟꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯟꯕꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯕꯃꯛꯇꯤ ꯅꯠꯇꯦ, ꯆꯍꯤ 18-19ꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯃꯈꯣꯏꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯨꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯏꯕꯣꯆꯧ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯂꯩꯍꯥꯎ ꯊꯣꯛꯂꯛꯇꯨꯅ, "ꯃꯈꯣꯏ ꯕꯕꯥ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯔꯣ? ꯑꯩꯈꯣꯏꯒꯤꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥꯅꯦ?" "ꯂꯣꯏꯔꯦ꯫ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ?" "ꯃꯈꯣꯏ ꯕꯕꯥꯅ ꯎꯇꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯎꯇꯤ ꯑꯣꯏꯅ ꯊꯣꯡꯉꯤ, ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯦ." "ꯑꯁ, ꯇꯥꯕꯗ ꯇꯤꯟꯗꯨꯝ ꯆꯨꯝꯃꯤꯗ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ꯫ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯑꯃ ꯂꯩꯕꯅꯤ." "ꯀꯔꯤ ꯋꯥꯅꯣ ꯃꯈꯣꯏ ꯕꯕꯥ?" "ꯑꯩꯁꯦ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯂꯩꯈ꯭ꯔꯅꯤ, ꯂꯩꯇꯕ ꯌꯥꯗꯕꯅꯤ." "ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯕꯅꯣ?" "ꯀꯨꯏꯒꯗꯕꯗꯤ ꯅꯠꯇꯦ, ꯍꯞꯇꯥ ꯑꯃꯒꯨꯝꯕ ꯂꯩꯒꯗꯕ ꯃꯥꯜꯂꯤ." "ꯑꯗꯨꯅꯅꯦ, ꯏꯪꯊꯝꯊꯥꯒꯤ ꯅꯨꯡꯁꯥꯁꯦ ꯅꯨꯡꯉꯥꯏꯅ ꯌꯥꯏꯔꯒ ꯎꯇꯤꯗꯣ ꯐꯖꯅ ꯆꯥꯊꯒꯦ ꯉꯁꯤꯗꯤ." "ꯍꯣꯏ ꯃꯈꯣꯏ ꯕꯕꯥ, ꯑꯩ ꯆꯥꯛ ꯁꯦꯝꯖꯔꯛꯑꯒꯦ꯫ ꯑꯗꯣ ꯂꯥꯏꯖꯈꯣꯏꯒꯤ ꯎꯇꯤ ꯍꯥꯟꯅ ꯈꯔ ꯄꯤꯕꯤꯔꯨꯈꯤꯒꯦ." ꯍꯣꯏ, ꯄꯤꯔꯨꯔꯣ ꯄꯤꯔꯨꯔꯣ." ꯂꯩꯍꯥꯎꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯨꯠꯇ ꯎꯇꯤ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯔꯤꯕ ꯂꯥꯏꯖꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯂꯥꯏꯖꯗꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯂꯥꯏꯖꯥ, ꯆꯥꯛ ꯊꯣꯡꯉꯤꯔꯣ?" "ꯍꯩꯃꯥ, ꯂꯩꯍꯥꯎ, ꯑꯩ ꯆꯥꯛ ꯊꯣꯡꯉꯤꯅꯤ꯫ ꯑꯩꯁꯨ ꯎꯇꯤ ꯊꯣꯡꯕ ꯊꯤꯜꯂꯛꯏꯅꯤ ꯁꯦ." "ꯑꯁ, ꯅꯨꯡꯉꯥꯏꯔꯦꯗ, ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯎꯇꯤ ꯊꯣꯡꯕꯁꯦ, ꯆꯥꯅꯤꯡꯉꯦꯗ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ." ꯂꯩꯍꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, "ꯑꯗꯨ ꯈꯪꯗꯅ ꯊꯤꯜꯂꯛꯑꯕꯅꯤ꯫ ꯅꯈꯣꯏ ꯅꯨꯄꯥꯕꯨ ꯀꯥꯏꯗ ꯂꯩꯈꯤꯒꯦ?" "ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯁꯨꯔꯝꯒꯅꯤ." "ꯑꯗꯣ ꯂꯩꯍꯥꯎ, ꯑꯩꯈꯣꯏꯒꯤꯁꯨ ꯉꯥ ꯊꯣꯡꯉꯦ, ꯄꯨꯈꯣ." "ꯍꯣꯏꯅꯦ, ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯈꯜꯂꯦꯕ, ꯅꯪꯅ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤ꯫ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯈꯔ ꯌꯥꯝꯅ ꯍꯥꯞꯆꯤꯜꯂꯛꯑꯣ." "ꯍꯣꯏ, ꯍꯥꯞꯄꯛꯀꯦ." ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯂꯥꯏꯖꯅ ꯉꯥ ꯊꯣꯡꯕ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯍꯥꯞꯂꯛꯏ꯫ "ꯏꯆꯥ ꯆꯟꯕꯤꯗꯣ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯄꯥꯝꯕꯅꯤ, ꯈꯔ ꯌꯥꯝ ꯄꯤꯖꯧꯀꯣ." "ꯍꯣꯏ, ꯑꯗꯣ ꯍꯟꯗꯛ ꯑꯩꯅ ꯁꯥꯕ ꯐꯅꯦꯛꯇꯣ ꯈꯪꯉꯤꯗꯅ?" "ꯈꯪꯉꯦ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯌꯥꯝꯁꯤꯅ ꯐꯖꯩ ꯐꯖꯩ ꯍꯥꯏꯗꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯕ." "ꯍꯩꯃꯥ, ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯌꯦ, ꯃꯌꯥꯝꯅꯕꯨꯗꯤ ꯐꯖꯩ ꯐꯖꯩ ꯍꯥꯏꯅꯩ." "ꯑꯗꯨꯗꯤ ꯅꯪꯒꯤꯁꯨ ꯑꯃ ꯑꯩꯅ ꯄꯤꯒꯦ ꯈꯜꯂꯤꯕ." "ꯂꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ, ꯄꯩꯁꯥꯕꯨ ꯀꯌꯥꯅꯣ?" "ꯀꯩꯒꯤ ꯄꯩꯁꯥꯅꯣ? ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯒꯗꯧꯔꯤꯕꯅꯤ." "ꯑꯁ, ꯑꯩꯅ ꯑꯃꯨꯛ ꯁꯥꯕꯗ ꯅꯪꯒꯤꯁꯨ ꯑꯃ ꯈꯨꯗꯣꯜ ꯇꯧꯕ ꯇꯥꯔꯦꯗꯅ." "ꯑꯗꯨꯅꯤ ꯌꯨꯝꯊꯪꯅꯕ ꯍꯥꯏꯕꯁꯦ, ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯤ." "ꯃꯥꯅꯤ ꯂꯩꯍꯥꯎ, ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ꯫ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ." "ꯍꯣꯏ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤꯀꯣ." "ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ꯫ ꯂꯥꯏꯖꯥ, ꯃꯈꯣꯏ ꯕꯕꯥꯁꯨ ꯆꯥꯛ ꯆꯥꯅꯕ ꯉꯥꯏꯍꯧꯔꯤꯕꯅꯤ, ꯂꯩꯍꯧꯔꯣꯀꯣ." ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯩꯍꯥꯎ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯅꯨꯄꯥ ꯊꯧꯕꯗꯨ ꯏꯪꯈꯣꯜꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ, "ꯊꯧꯕꯥ." ꯊꯧꯕ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ, "ꯑꯦ ꯂꯩꯍꯥꯎ, ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤꯔꯣ?" ꯂꯩꯍꯥꯎ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯍꯣꯏ, ꯅꯪꯅ ꯎꯇꯤ ꯊꯣꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕꯗꯨꯗ ꯅꯪꯒꯤ ꯎꯇꯤ ꯊꯤꯜꯂꯛꯑꯝꯃꯤꯅꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯆꯥꯍꯧꯕ ꯅꯠꯇ꯭ꯔꯤ." "ꯏꯁ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ. ꯅꯈꯣꯏ ꯅꯨꯄꯤꯅ ꯉꯥꯒꯁꯨ ꯊꯣꯡꯍꯧꯕꯅꯤ. ꯏꯁ, ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯐꯖꯅ ꯍꯥꯎꯗꯣꯔꯤꯅꯦ ꯇꯧꯔꯤꯁꯦ." "ꯊꯧꯕꯥ, ꯅꯪꯒꯤ ꯃꯤꯠꯄꯥꯟꯁꯤꯗ ꯀꯩꯅꯣꯝꯃ ꯄꯛꯄ." "ꯑꯍꯥ, ꯃꯤꯠꯄꯥꯟꯁꯤꯗ?" ꯂꯩꯍꯥꯎ ꯊꯧꯕꯒꯤ ꯃꯤꯠꯄꯥꯟꯗ ꯄꯛꯂꯤꯕꯗꯨ ꯃꯥꯅ ꯂꯧꯊꯣꯛꯄꯤꯗꯨꯅ ꯅꯣꯛꯃꯤ꯫ ꯌꯥꯔꯦ ꯄꯛꯇ꯭ꯔꯦ. ꯇꯤꯟ ꯀꯥꯡꯒ ꯄꯥꯏꯁꯤꯜꯂꯨꯔꯝꯒꯅꯤ." "ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ, ꯃꯈꯣꯏ ꯕꯕꯥꯗꯣ ꯆꯥꯛ ꯆꯥꯅꯕ ꯉꯥꯏꯍꯧꯔꯤꯕꯅꯤ." ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯩꯍꯥꯎꯗꯨ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯅ ꯊꯧꯕ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯏꯔꯥꯡ ꯑꯗꯨ ꯊꯧꯕꯁꯨ ꯈꯪꯏ, ꯈꯪꯁꯤꯟꯅꯗꯕ ꯁꯥꯕꯒꯤ ꯋꯥꯅꯤ꯫ ꯊꯧꯕꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ, "ꯃꯈꯣꯏ ꯇꯥꯃꯣꯁꯨ ꯆꯪꯕꯤꯔꯛꯑꯦꯗꯅ?" "ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯍꯦ." "ꯁꯦ, ꯂꯣꯏꯔꯦ ꯁꯦꯝꯕ,
ꯂꯩꯍꯥꯎꯅ ꯊꯤꯜꯂꯛꯑꯝꯕꯅꯤ ꯎꯇꯤꯁꯦ. ꯑꯁ ꯎꯇꯤꯁꯤꯗꯤ ꯍꯥꯎꯈ꯭ꯔꯅꯤꯗ. ꯂꯩꯍꯥꯎꯁꯦ ꯎꯇꯤ ꯊꯣꯡꯕ ꯌꯥꯝ ꯍꯩꯕꯅꯤ. ꯃꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕꯗꯤ ꯄꯤꯕꯤꯈꯤꯕ꯭ꯔꯣ? ꯄꯤꯈꯤ. ꯈꯔ ꯌꯥꯝꯅ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯣ? ꯏꯕꯣꯆꯧꯁꯨꯅꯦ ꯉꯥ ꯊꯣꯡꯕꯗꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤ. ꯇꯦꯡꯀꯣꯠ ꯑꯆꯧꯕꯗꯣ ꯑꯗꯨꯃ ꯄꯤꯛ ꯊꯟꯅ ꯄꯤꯈꯤꯕꯅꯤ. ꯐꯔꯦ ꯐꯔꯦ ꯑꯗꯨꯝꯅꯕꯨ ꯄꯤꯈ꯭ꯔꯕꯗꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯏꯕꯣꯆꯧ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯄ ꯇꯥꯔꯝꯃꯤ. ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯦ ꯃꯈꯣꯏ ꯕꯕꯥ. ꯀꯗꯥꯏ ꯄꯤꯔꯛꯑꯣ. ꯄꯣꯠꯆꯩꯁꯤꯡꯁꯦ ꯁꯨꯕꯤꯔꯕꯣ? ꯂꯣꯏꯅ ꯁꯨꯔꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯆꯟꯕꯤꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯏꯕꯣꯆꯧ ꯐꯨꯔꯤꯠꯀꯤ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯛꯂꯝꯃꯤ. ꯁꯦ ꯃꯁꯤꯅ ꯏꯃꯨꯡꯒꯤ ꯑꯉꯥꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯝꯃꯨ. ꯑꯩꯅ ꯂꯥꯛꯄꯗ ꯄꯩꯁꯥ ꯈꯔꯁꯨ ꯐꯪꯂꯛꯄꯅꯤ. ꯍꯥꯟꯅꯒꯤꯁꯨ ꯈꯔ ꯂꯩꯔꯝꯒꯅꯤ. ꯍꯣꯏ ꯃꯈꯣꯏ ꯕꯕꯥ, ꯍꯥꯟꯅꯒꯤꯁꯨ ꯂꯩꯌꯦ. ꯅꯇꯣꯝꯗ ꯂꯩꯕ ꯀꯤꯔꯁꯨꯅꯦ, ꯂꯥꯏꯖꯈꯣꯏꯒ ꯄꯨꯟꯅ ꯍꯦꯛꯇ ꯂꯩꯃꯤꯟꯅꯧ. ꯍꯣꯏ. ꯏꯕꯣꯆꯧꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯆꯥꯊꯣꯏꯕꯤ, ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯔꯝꯃꯨꯀꯣ. ꯍꯣꯏ ꯕꯕꯥ. ꯏꯕꯣꯆꯧꯁꯨ ꯆꯠꯈ꯭ꯔꯦ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯩꯍꯥꯎ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯖ ꯍꯣꯏꯗꯇ ꯂꯩꯔꯝꯃꯤ. ꯂꯥꯏꯖ ꯑꯃꯗꯤ ꯂꯩꯍꯥꯎ ꯃꯇꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯔꯩ ꯂꯩꯇ ꯍꯪꯅꯗꯨꯅ ꯄꯨꯜꯂꯤ. ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯔꯁꯨ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ. ꯂꯩꯍꯥꯎꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕꯅ ꯑꯅꯝꯕ ꯃꯇꯝꯗ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯁꯤ ꯂꯥꯏꯖ ꯍꯣꯏꯗꯇ ꯆꯥꯏ. ꯑꯗꯨꯒ ꯂꯩꯍꯥꯎ ꯊꯧꯕꯒꯤ ꯃꯐꯝꯗꯁꯨ ꯏꯔꯥꯡ ꯑꯗꯨꯃꯛ ꯍꯧꯖꯤꯜꯂꯝꯃꯤ. ꯊꯧꯕꯁꯨ ꯂꯩꯍꯥꯎꯒꯤ ꯏꯔꯥꯡ ꯑꯗꯨ ꯐꯅꯌꯥꯝꯅ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕꯨ ꯂꯩꯍꯥꯎ ꯃꯥꯅ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ. ꯂꯥꯏꯖ ꯂꯩꯇꯕ ꯃꯇꯝ ꯑꯃꯗ ꯂꯩꯍꯥꯎꯅ ꯊꯧꯕꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ. ꯅꯍꯥꯟ ꯃꯈꯩ ꯊꯧꯕ, ꯋꯥꯐꯝ ꯑꯁꯦ ꯅꯪꯅ ꯍꯧꯗꯣꯔꯛꯀꯗ꯭ꯔꯥꯅ ꯉꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯁꯨꯛꯍꯧ ꯍꯧꯗꯣꯔꯛꯇꯦ. ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯋꯥꯐꯝ ꯑꯁꯦ ꯍꯧꯗꯣꯛꯂꯦ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ. ꯑꯩꯕꯨ ꯇꯧꯕ ꯉꯝꯕꯤꯅꯦ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ. ꯀꯩꯅꯣ ꯂꯩꯍꯥꯎ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯃꯗꯣ ꯑꯣꯏꯕ ꯌꯥꯒꯗꯕ ꯅꯠꯇꯦ. ꯀꯩꯗꯧꯕꯒꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯣꯏꯅꯤ ꯈꯟꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ. ꯃꯗꯨꯒꯤ ꯅꯠꯇꯦ. ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯥ ꯂꯩ. ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯂꯩ. ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯁꯦ ꯏꯆꯥ ꯂꯩꯅꯔꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯁꯨ ꯌꯨꯝꯊꯪꯅꯕ. ꯈꯪꯅꯔꯛꯂꯒ ꯐꯖꯕ ꯃꯣꯏꯗꯤ ꯏꯆꯣꯞ ꯆꯣꯞꯅꯒꯗꯕ ꯊꯕꯛꯅꯤ. ꯀꯩꯅꯣ? ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯗꯕ? ꯅꯨꯄꯤ ꯑꯩꯅ ꯌꯥꯔꯤꯁꯤꯗꯤ. ꯑꯁ ꯂꯩꯍꯥꯎ. ꯂꯩꯍꯥꯎꯗꯣ ꯈꯔ ꯀꯦꯁꯤꯟꯅꯗꯨꯅ, ꯂꯣꯟꯅ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕꯅꯤ, ꯐꯣꯡꯅ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕ ꯅꯠꯇꯦ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯧꯅ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕ ꯅꯠꯇꯦ. ꯑꯩꯕꯨ ꯑꯗꯨꯃꯛ ꯂꯣꯟꯅ ꯊꯝꯕꯤꯌꯨ. ꯅꯪꯁꯨ ꯂꯥꯏꯖꯒ ꯍꯥꯟꯅꯒ ꯑꯗꯨꯃꯛ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯧ. ꯊꯧꯕꯕꯨ ꯂꯩꯍꯥꯎꯅ ꯃꯣꯏꯊꯦꯝ ꯇꯧꯈꯤꯔꯝꯃꯤ. ꯃꯁꯤ ꯑꯄꯪꯕꯤ ꯂꯥꯏꯖꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ. ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯅꯤ ꯂꯩꯍꯥꯎꯗꯨ ꯂꯥꯏꯖ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯂꯥꯏꯖ ꯃꯉꯣꯟꯗ ꯐꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯩꯍꯥꯎꯅ, ꯂꯥꯏꯖ ꯐꯤ ꯂꯣꯜꯂꯤꯔꯣ? ꯂꯣꯜꯂꯝꯕꯅꯤ. ꯁꯦ ꯍꯩ ꯔꯥꯅꯤ ꯑꯩꯅ ꯏꯄꯥꯝ ꯆꯠꯂꯨꯕꯗ ꯄꯨꯔꯛꯄꯅꯤ. ꯑꯁ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯤꯗ ꯇꯧꯔꯤꯁꯤꯗꯤ. ꯅꯪꯗꯤ ꯍꯩ ꯌꯥꯝ ꯆꯥꯕꯗꯨꯗ ꯅꯪꯒꯤꯅꯤ ꯍꯥꯏꯗꯅ ꯄꯨꯔꯛꯏꯅꯤ. ꯅꯨꯡꯁꯤꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯩꯒꯤ ꯏꯇꯥ ꯂꯩꯍꯥꯎꯁꯦ. ꯍꯣ ꯅꯪꯁꯨ ꯅꯨꯡꯁꯤꯌꯦ ꯏꯕꯦꯝꯃ. ꯇꯟꯖꯥ ꯑꯗꯨꯗ ꯊꯧꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯐꯝꯊꯩ. ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯁꯤꯗ ꯀꯗꯥꯏ ꯆꯠꯄꯤꯔꯨꯏꯅꯣ? ꯏꯃꯥꯟꯅꯕ ꯑꯃ ꯎꯅꯔꯨꯕꯅꯤ. ꯅꯨꯡꯁꯥ ꯁꯥꯃꯟꯗꯅ ꯏꯁꯥꯒꯁꯤ ꯆꯣꯛꯊꯔꯤ. ꯂꯩꯍꯥꯎꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯔꯛꯂꯝꯃꯤ. ꯃꯥꯟꯗꯦꯗ. ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯨꯕ ꯃꯥꯟꯈ꯭ꯔꯦꯗ. ꯏꯇꯥ ꯂꯥꯏꯖ, ꯅꯄꯨꯔꯣꯏꯕꯁꯤ ꯆꯦꯛꯁꯤꯟꯖꯧ. ꯍꯣꯏꯅꯦ, ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯕꯅꯤ. ꯂꯥꯏꯖꯒꯤ ꯋꯥꯗꯨꯗ ꯊꯧꯕ ꯑꯃꯗꯤ ꯂꯩꯍꯥꯎ ꯑꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯏ. ꯊꯧꯕꯅ ꯃꯈꯥ ꯇꯥꯔꯛꯏ. ꯋꯥꯆꯣꯏ ꯉꯥꯡꯒꯅꯨꯀꯣ. ꯆꯥ ꯑꯗꯨꯝ ꯊꯛꯁꯤ. ꯆꯥ ꯂꯣꯜꯂꯛꯑꯣ. ꯉꯥꯏꯈꯣ, ꯐꯤꯁꯦ ꯂꯣꯏꯗꯧꯔꯤ. ꯃꯁꯤ ꯂꯣꯏꯁꯤꯜꯂꯒ ꯂꯣꯜꯂꯛꯑꯒꯦ. ꯑꯁ ꯑꯩꯅꯗꯤ ꯍꯧꯖꯤꯛ ꯊꯛꯅꯤꯡꯉꯀꯥꯟꯁꯤꯗ. ꯂꯩꯍꯥꯎꯅ ꯐꯠ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯇꯥ ꯂꯥꯏꯖ, ꯑꯩ ꯑꯣꯏꯅ ꯐꯠ ꯂꯣꯜꯂꯨꯔꯒꯦ. ꯌꯥꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯂꯣꯟꯒꯦ. ꯅꯪꯒꯤ ꯐꯤꯗꯣ ꯂꯣꯏꯁꯤꯜꯂꯣ, ꯑꯗꯨꯒ ꯆꯥꯗꯣ ꯄꯨꯟꯅ ꯊꯛꯑꯁꯤ. ꯑꯩ ꯂꯣꯜꯂꯨꯒꯦ. ꯑꯗꯨꯒ ꯆꯥꯅꯅꯕ ꯑꯃꯁꯨ ꯁꯦꯝꯃꯛꯑꯒꯦ. ꯂꯥꯏꯖꯁꯨ ꯏꯆꯝ ꯆꯝꯊꯣꯛꯏ. ꯍꯣꯏ. ꯂꯩꯍꯥꯎꯗꯨ ꯊꯧꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯊꯧꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯅꯪꯒꯤ ꯐꯤꯗꯨꯕꯨ ꯀꯌꯥꯕꯨ ꯁꯤꯠꯀꯗꯕ ꯃꯥꯟꯒꯦ? ꯈꯪꯗꯦꯗ, ꯌꯣꯜꯂꯒ ꯈꯪꯕ ꯍꯥꯏꯕꯗꯨꯅꯤ. ꯊꯕꯛ ꯇꯧꯔꯨꯅꯨ, ꯋꯥꯅꯅꯕꯅꯤ. ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯣꯅ ꯍꯥꯏꯔꯦ. ꯑꯋꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ. ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯁꯨꯝ ꯂꯣꯟꯕ ꯁꯥꯟꯅꯕꯅꯤ. ꯐꯔꯦ, ꯑꯩ ꯐꯤꯔꯣꯜꯁꯦ ꯑꯝꯇ ꯍꯣꯡꯉꯨꯈꯤꯒꯦ. ꯍꯣꯏ ꯃꯈꯣꯏ ꯇꯥꯃꯣ. ꯊꯧꯕꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ. ꯐꯤꯔꯣꯜ ꯍꯣꯡꯗꯅ ꯂꯩꯍꯥꯎꯅ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ. ꯊꯧꯕ ꯃꯣꯃꯣꯟ ꯇꯧꯗꯨꯅ, ꯆꯥꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯗꯧꯔꯦ. ꯌꯥꯝ ꯉꯥꯏ ꯉꯝꯗ꯭ꯔꯕꯣ? ꯍꯣꯏꯅꯦꯍꯦ, ꯆꯥ ꯊꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯗ.
ꯍꯥꯏꯅꯤꯡꯂꯤꯕꯅꯤꯅꯦ ꯑꯗꯨꯗ ꯂꯥꯏꯖ ꯂꯩꯕꯗꯨꯗ ꯐꯔꯛ ꯑꯃ ꯇꯥꯗꯅ ꯇꯧꯕꯅꯤ ꯃꯉꯣꯟꯗ ꯆꯥ ꯂꯣꯜꯂꯣ ꯍꯥꯏꯖꯔꯁꯨ ꯂꯣꯜꯍꯟꯅꯤꯡꯕꯗꯤ ꯅꯪꯅꯦ ꯍꯣ ꯑꯩꯁꯨ ꯃꯗꯨ ꯈꯪꯗꯅ ꯆꯪꯂꯒ ꯂꯣꯜꯂꯤꯁꯤꯅꯤ ꯍꯥꯎꯅ ꯂꯣꯜꯂꯛꯎꯀꯣ ꯍꯣꯏ ꯕꯥ ꯑꯩꯅ ꯂꯣꯟꯕꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯎꯏꯗ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯌꯨ ꯑꯩꯈꯣꯏ ꯆꯟꯕꯤꯒꯤ ꯁꯅꯥ ꯑꯃꯇ ꯁꯥꯕꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗ ꯄꯩꯁꯥꯗꯣ ꯁꯨꯗ꯭ꯔꯕ ꯑꯗꯨꯒꯤꯕꯨ ꯑꯩꯅ ꯀꯣꯛ ꯍꯥꯞꯄꯒ ꯂꯣꯏꯔꯦꯗꯅ ꯂꯩꯍꯥꯎꯗꯣ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯊꯧꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯋꯥꯠꯄ ꯄꯩꯁꯥꯗꯣ ꯅꯪꯅ ꯍꯟꯕꯗꯣ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯍꯌꯦꯡꯃꯨꯛ ꯁꯥꯔꯨꯔꯣ ꯁꯅꯥꯗꯣ ꯍꯣꯏ ꯅꯣꯡ ꯅꯤꯅꯤ ꯂꯩꯕꯒ ꯏꯕꯣꯆꯧꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯩꯍꯥꯎ ꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯁꯥꯕ ꯁꯅꯥꯗꯨ ꯃꯄꯨꯔꯣꯏꯕꯗ ꯎꯠꯇꯨꯅ ꯃꯈꯣꯏ ꯕꯕꯥ ꯁꯅꯥꯁꯦ ꯐꯖꯕ꯭ꯔꯥ ꯑꯁꯦꯡꯕꯔꯅꯤ ꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯐꯖꯩ ꯅꯪꯒꯤꯔꯣ ꯅꯪꯒꯤꯗꯤ ꯍꯥꯟꯅꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯥꯏꯅꯦ ꯑꯩꯒꯤ ꯅꯠꯇꯤꯌꯦ ꯅꯆꯥꯅꯨꯄꯤꯒꯤꯅꯤ ꯉꯔꯥꯡꯇ ꯂꯧꯔꯨꯕꯗ ꯉꯥꯏꯔꯤ ꯍꯩꯃ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯁꯥꯔꯤꯕ ꯑꯔꯩꯕ ꯄꯩꯁꯥꯗꯨꯅꯗꯤ ꯁꯥꯕ ꯀꯣꯟꯅꯔꯝꯃꯣꯏꯗ ꯂꯩꯍꯥꯎꯗꯨ ꯂꯠꯂꯤ ꯇꯧꯗꯨꯅ ꯃꯈꯣꯏ ꯕꯕꯥ ꯈꯪꯍꯟꯗꯅ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥꯅ ꯁꯥꯔꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯃꯈꯣꯏ ꯕꯕꯥꯁꯤꯃ ꯑꯗꯣ ꯑꯩ ꯁꯅꯥꯁꯦ ꯂꯥꯏꯖꯗ ꯎꯠꯂꯨꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯩꯍꯥꯎꯗꯨ ꯂꯥꯏꯖ ꯍꯣꯏ ꯇꯝꯅ ꯂꯥꯛꯏ ꯂꯥꯏꯖꯒ ꯊꯧꯕꯒꯁꯨ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯂꯩꯍꯥꯎ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯖ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯎꯠꯀꯦꯗꯅ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯂꯩꯍꯥꯎ ꯀꯩ ꯎꯠꯀꯦ ꯍꯥꯏꯅꯣ ꯇꯨ ꯃꯁꯤ ꯐꯖꯕ꯭ꯔꯥ ꯑꯩꯈꯣꯏ ꯆꯟꯕꯤꯒꯤꯅꯤ ꯑꯁ ꯂꯩꯍꯥꯎ ꯁꯅꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯑꯩꯈꯣꯏ ꯆꯟꯕꯤꯗ ꯄꯛꯑꯅꯤꯕꯣ ꯑꯗꯣ ꯁꯟ ꯀꯌꯥꯅꯣ 2.5 ꯆꯟꯕꯤꯗꯤ ꯌꯥꯝ ꯍꯔꯥꯎꯖꯔꯅꯤ ꯍꯔꯥꯎꯕꯗ ꯂꯣꯏꯍꯧꯔꯕꯅꯤ ꯏꯕꯦꯝꯃ ꯋꯥꯗꯣ ꯍꯥꯏꯅ ꯂꯩꯍꯥꯎ ꯊꯧꯕꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯛꯏ ꯊꯧꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯂꯩꯍꯥꯎ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯂꯥꯏꯖꯥ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯉꯥꯡꯒꯤ ꯁꯅꯥꯁꯦ ꯑꯝꯇ ꯁꯤꯕꯤꯔꯨꯈꯤꯒꯦ ꯍꯣꯏ ꯂꯩꯍꯥꯎꯗꯨ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤ ꯂꯩꯍꯥꯎ ꯆꯠꯈ꯭ꯔꯕꯗ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯇꯥꯃꯣ ꯍꯧꯖꯤꯛꯀꯤ ꯁꯅꯥꯗꯣ ꯌꯥꯝ ꯐꯖꯕꯩ ꯋꯥꯅꯤ ꯇꯁꯦꯡꯅꯃꯛꯀꯤ ꯐꯖꯕ꯭ꯔꯥ ꯑꯁꯦꯡꯕꯩ ꯐꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒꯤꯁꯨ ꯑꯝꯇ ꯁꯥꯁꯦ ꯅꯈꯣꯏ ꯅꯨꯄꯤꯒꯤ ꯁꯅꯥꯗ ꯉꯥꯎꯕꯤꯗꯣ ꯍꯧꯔꯕꯣ ꯍꯣ ꯑꯩꯒꯤ ꯅꯠꯇꯤꯌꯦ ꯁꯥꯁꯦ ꯍꯥꯏꯁꯦ ꯏꯆꯥꯅꯨꯄꯤꯒꯤꯅꯤ ꯍꯣ ꯁꯥꯔ ꯂꯣꯏꯔꯦꯗꯅ ꯂꯥꯏꯖ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯠꯂꯒ ꯁꯥꯔꯨꯁꯤꯀꯣ ꯍꯧꯖꯤꯛꯃꯛꯇꯤ ꯐꯔꯛ ꯇꯥꯅꯤꯗ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯁꯥꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯨꯏꯅ ꯈꯪꯗꯦ ꯑꯩꯗꯤ ꯉꯁꯤ ꯁꯥꯔꯨꯅꯤ ꯍꯥꯏꯁꯤꯅꯤ ꯂꯥꯏꯖꯥ ꯑꯅꯝ ꯀꯟꯒꯅꯨ ꯁꯥꯔꯣꯏ ꯍꯥꯏꯗꯦꯗꯅ ꯑꯩ ꯍꯧꯖꯤꯛ ꯁꯥꯕꯗꯣ ꯄꯩꯁꯥ ꯁꯨꯔꯣꯏꯅꯤ ꯅꯪꯕꯣ ꯀꯩꯒꯤ ꯁꯨꯔꯣꯏꯗꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯨꯡꯁꯤꯟꯖꯕ ꯇꯣꯉꯥꯟꯕ ꯄꯩꯁꯥ ꯈꯔ ꯂꯩꯔꯤꯗꯨꯗꯤ ꯑꯗꯨꯅ ꯀꯣꯟꯅꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯈꯔ ꯂꯩ ꯑꯗꯨ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯀꯣꯟꯅꯔꯣꯏꯗꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁꯤꯖꯤꯟꯅꯒꯗꯕꯁꯨ ꯂꯩꯇꯦ ꯌꯥꯅꯤꯗ ꯃꯈꯣꯏ ꯇꯥꯃꯣ ꯃꯤꯒꯤ ꯁꯅꯥꯗꯣ ꯎꯕꯗ ꯅꯪ ꯄꯥꯝꯂꯨꯔꯤꯕꯅꯤꯅꯦ ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯗꯤ ꯁꯥꯁꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯄꯩꯁꯥꯁꯤꯡꯗꯣ ꯃꯁꯤꯡ ꯊꯤꯔꯨꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯧꯕ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯊꯥ ꯁꯥꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤꯅꯦ ꯂꯥꯏꯖ ꯅꯪꯕꯣ ꯂꯥꯏꯖꯁꯨ ꯄ꯭ꯔꯞ ꯑꯃꯨꯛ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯀꯩꯅꯣ ꯄꯩꯁꯥ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯤꯁꯤꯕꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯊꯧꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯂꯥꯏꯖ ꯁꯥꯎꯅ ꯑꯩꯅ ꯍꯪꯉꯤꯕꯁꯦ ꯃꯈꯣꯏ ꯇꯥꯃꯣꯗꯅꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ ꯑꯩꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯕꯨ ꯀꯩꯗ ꯁꯤꯖꯤꯟꯅꯔꯤꯅꯣ ꯑꯩꯉꯣꯟꯗꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯃꯣꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯉꯣꯟꯗꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯊꯧꯕꯗꯨ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯂꯥꯏꯖꯗꯣ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯑꯩꯅ ꯍꯪꯉꯤꯁꯦ ꯇꯥꯃꯣꯗꯅꯤ ꯀꯩꯗ ꯁꯤꯖꯤꯟꯅꯈ꯭ꯔꯒꯦ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯕꯣ ꯇꯥꯃꯣ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅ ꯌꯥꯔꯣꯏ ꯊꯧꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯈꯪꯉꯤ ꯑꯗꯨꯅ ꯁꯥꯎꯁꯤꯟꯅꯔꯛꯏ ꯑꯩꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯁꯤꯖꯤꯟꯅꯈ꯭ꯔꯦꯗꯅ ꯀꯩꯅꯣ ꯃꯈꯥꯗꯨꯒ ꯑꯝꯇ ꯇꯥꯔꯤꯁꯤꯕꯣ ꯍꯣ ꯑꯗꯣ ꯀꯩꯗ ꯁꯤꯖꯤꯟꯅꯈ꯭ꯔꯒꯦ ꯍꯥꯏꯕ ꯃꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯏꯗꯅ ꯑꯩꯅ ꯇꯥꯟꯕ ꯄꯩꯁꯥꯅꯤ ꯑꯩꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯒꯅꯤ ꯀꯩꯅꯣ ꯇꯥꯃꯣ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯕꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯇꯥꯃꯣꯒꯤ ꯅꯨꯄꯤꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯉꯣꯟꯗꯁꯨ ꯇꯥꯟꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯟꯅꯗꯒꯤꯁꯨ ꯇꯥꯟꯅꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯍꯟꯗꯛ ꯇꯥꯃꯣꯅ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯇꯥꯅꯤꯡꯗꯦ ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯗꯕꯅꯤ ꯀꯩꯅꯣ ꯃꯥꯅ ꯍꯟꯗꯛ ꯇꯧꯔꯛꯏꯁꯤꯕꯣ ꯁꯣꯝꯗ ꯂꯥꯎꯅꯔꯤꯕꯗꯨ ꯂꯩꯍꯥꯎꯁꯨ ꯇꯥꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯍꯔꯥꯎꯗꯨꯅ ꯂꯩ ꯏꯕꯣꯆꯧꯅ ꯈꯠꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯣꯅꯦ ꯃꯣꯏꯒꯤꯁꯤꯕꯣ
ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯩ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯤ ꯈꯠꯅ ꯆꯩꯅꯕꯁꯤ ꯎꯒꯦ ꯐꯪꯗꯦ ꯑꯗꯨꯒ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯈꯠꯅꯔꯤꯁꯤꯕꯨ ꯈꯪꯗꯦꯗ ꯃꯗꯨꯗ ꯌꯥꯝꯅ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ 이반이다 ꯈꯠꯅꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯑꯉꯥꯡꯁꯤꯡꯁꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯑꯩ ꯆꯥꯅꯤꯡꯗꯦ ꯀꯩ ꯆꯥꯁꯤꯟꯕꯤꯔꯨꯔꯒꯦ ꯑꯩꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯗꯅ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯍꯥꯎꯗꯨ ꯏꯟꯁꯥꯡ ꯊꯤꯜꯂꯛꯂꯝꯃꯤ ꯍꯩꯃꯥ ꯅꯣꯏꯗꯤ ꯃꯥꯡꯒꯣꯟꯁꯤꯗ ꯂꯣꯏꯅ ꯂꯩꯔꯝꯃꯦꯗꯅ ꯁꯦ ꯂꯥꯏꯖ ꯑꯩꯅ ꯏꯟꯁꯥꯡ ꯊꯤꯜꯂꯛꯄꯅꯤ ꯀꯩ ꯏꯟꯁꯥꯡꯅꯣ ꯂꯩꯍꯥꯎ ꯉꯥ ꯊꯣꯡꯕꯅꯤ ꯉꯁꯥꯏ ꯃꯈꯣꯏ ꯕꯕꯥꯅ ꯀꯩꯊꯦꯜ ꯊꯣꯛꯄꯗ ꯂꯩꯔꯛꯄꯅꯤ ꯑꯣ ꯂꯩꯍꯥꯎ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯧꯕ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯐꯖꯅ ꯆꯥꯊꯔꯨꯍꯤ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎ ꯆꯠꯈ꯭ꯔꯦ ꯊꯧꯕ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯒꯤ ꯉꯥꯗꯨ ꯂꯧꯗꯨꯅ ꯀꯗꯥꯏꯅꯣ ꯉꯥꯗꯨꯒ ꯆꯥꯎꯔꯒꯦ ꯑꯩ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯒꯤ ꯉꯥ ꯊꯣꯡꯕꯗꯨ ꯂꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯥꯏꯖꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯁꯨꯛ ꯁꯨꯛꯅ ꯂꯩꯍꯧꯏ ꯍꯧꯖꯤꯛꯇꯅꯤ ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯂꯥꯏꯖꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯑꯗꯨꯗꯤ ꯆꯥꯔꯝꯗꯦ ꯂꯩꯍꯥꯎꯅ ꯄꯤꯔꯝꯕ ꯉꯥ ꯊꯣꯡꯕ ꯑꯗꯨꯒ ꯑꯣꯏꯅ ꯆꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯂꯥꯏꯖ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯃꯄꯨꯔꯣꯏꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯁꯥꯎꯖꯜꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯗ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯝꯃꯤ ꯃꯃꯤꯠ ꯎꯏꯁꯤꯟꯕꯒꯤ ꯋꯥꯅꯤ ꯇꯨꯝꯕꯗꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯊꯧꯕꯗꯤ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯖ ꯃꯗꯨꯗ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯗꯨꯃꯛ ꯃꯍꯥꯛ ꯃꯪꯗꯨꯅ ꯂꯩ ꯐꯅ ꯀꯨꯏꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯪꯂꯛꯇ꯭ꯔꯕꯗ ꯂꯥꯏꯖ ꯋꯥꯈꯜꯗ ꯑꯁꯨꯛ ꯀꯨꯏꯅ ꯆꯪꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯂꯥꯏꯖ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯃꯗꯤ ꯃꯥꯡꯒꯣꯜꯗ ꯊꯥꯜꯂꯤꯕ ꯃꯩ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯂꯩꯍꯥꯎꯅ ꯃꯈꯣꯏꯒ ꯇꯥꯏꯅꯕ ꯑꯗꯨꯗ ꯂꯩꯍꯥꯎꯒ ꯃꯄꯨꯔꯣꯏꯕꯒꯅ ꯂꯩꯔꯤꯕꯗꯨ ꯂꯥꯏꯖ ꯃꯥꯅꯁꯨ ꯎꯔꯝꯃꯤ ꯂꯥꯏꯖ ꯃꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯍꯥꯛ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯁꯥ ꯑꯗꯨ ꯅꯤꯛꯇꯨꯅ ꯂꯩ ꯃꯍꯥꯛ ꯊꯥꯖꯕ ꯉꯝꯗꯦ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯥꯏꯖ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯑꯁꯨꯛ ꯐꯠꯇꯕ ꯂꯤꯆꯠ ꯑꯩꯒꯤ ꯅꯨꯄꯥꯃꯛꯅ ꯂꯩꯍꯥꯎ ꯅꯪꯁꯨ ꯑꯩꯒꯤ ꯍꯦꯛ ꯌꯨꯝ ꯊꯪꯅꯔꯤꯕꯅꯤꯀꯣ ꯂꯥꯏꯖ ꯏꯃꯨꯡ ꯑꯗꯨꯗ ꯊꯃꯣꯏ ꯆꯥꯛꯅ ꯂꯩ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯥꯏꯖ ꯊꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯇꯨꯝꯕ ꯁꯥꯁꯤꯟꯅꯗꯨꯅ ꯂꯩ ꯊꯧꯕꯁꯨ ꯆꯪꯂꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯃꯥꯁꯨ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯛꯏ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯗ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯑꯍꯤꯡꯁꯤꯗ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯊꯧꯕ ꯏꯈꯪ ꯈꯪꯅ ꯃꯃꯤꯠ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯃꯁꯥ ꯏꯊꯛ ꯊꯛꯀꯠꯅ ꯑꯍꯥ ꯀꯩ ꯍꯥꯏꯅꯣ ꯀꯥꯏꯗ ꯆꯠꯄꯤꯔꯨꯔꯒꯦ ꯍꯥꯏꯕ ꯀꯩꯁꯨ ꯆꯠꯇꯦꯗ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯂꯩꯔꯝꯗꯕꯗꯨꯗ ꯍꯪꯕꯅꯤ ꯑꯣ ꯈꯣꯡ ꯍꯥꯝꯅꯤꯡꯉꯛꯇꯅ ꯊꯣꯛꯎꯕꯅꯤ ꯃꯤꯀꯞ ꯊꯣꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤꯗ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯐꯔꯦ ꯐꯔꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯊꯧꯕꯗꯨ ꯇꯞꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯟ ꯊꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯂꯥꯏꯖ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯗꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯀꯞꯇꯨꯅ ꯈꯥꯡꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯃꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯌꯨꯅꯤ ꯉꯁꯤ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯀꯩꯗꯧꯔꯒꯦ ꯌꯨꯝꯗ ꯏꯃꯥꯅ ꯍꯥꯏ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯑꯩ ꯊꯕꯛ ꯂꯩꯗ ꯅꯇꯣꯝꯇ ꯆꯠꯂꯣ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯊꯕꯛ ꯂꯩꯇꯦ ꯍꯥꯏꯕꯗꯥꯏꯅꯦ ꯁꯣꯏꯕꯅꯤ ꯑꯩ ꯊꯕꯛ ꯆꯠꯀꯗꯕ ꯂꯩ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ ꯍꯣꯔꯦꯟ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯅꯪꯅꯅꯕ ꯑꯩ ꯍꯜꯂꯛꯑꯒꯦ ꯇꯥꯃꯣꯅ ꯆꯠꯂꯝꯗꯥꯏꯗ ꯌꯨꯝꯁꯦ ꯐꯖꯅ ꯁꯣ ꯂꯣꯟꯁꯤꯟꯕꯤꯔꯝꯃꯨ ꯍꯣꯏ ꯍꯣꯏ ꯌꯨꯝꯗ खरा कुइना लेथोरकेसु लेथोरो कइनो नहा मखैदि कुइना लेरकपा यारोय हाइबदाइने हौजिकना कुइना लेथोरो काइना हाइसिबो नंग जतबो कुइबदुदा सुम हाइबनिदा होय आइ लोइसलुखिगे होरेन हलकपदो अदुदा कैथेलदगि nga लेरके हाउना थोंगगा चासे होय होय वादो हाइरगा थौबदु इमुंगलमदा चंखि लेहाउदो इन्सांग थिनबनि हाइना लाइजा खुइदा लाक्लमि लाइजा लेहाउ लापो उबदा यामना साउनिंगलमि अदुबु मदु पुंबा फाजिन्दुना महाग करिसु तौदबा अमगुमना लै लेहाउ नंग इन्सांग थिलैरो थिलैनि करि इन्सांग नोने मनम याम नुंसि चगेम पोंबनि ओ फरेदा आइसु इपामदा चटपगी लोइसलमबनि चाकसु इपामदा चारानि चाखकता थोंगि नंगना पुरैबे इन्सांग असिगा तामो माइ चाजरनि होइनि आइना यामना नाना लोइसलमिना खल्लेबा अदो इमुंगदा चाखुमदा खरा थंबिरमु आइसु खरा थोरि इमा नाबगी चलुखिगी होय होय
ꯂꯥꯏꯖꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯆꯠꯈꯤꯕꯗꯨ ꯂꯩꯍꯥꯎ ꯍꯔꯥꯎꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ ꯈꯪꯕꯒ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯅꯦꯅꯥ ꯇꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯧꯕ ꯊꯣꯔꯛꯂꯝꯃꯤ꯫ "ꯏꯟꯖꯥꯡ ꯊꯤꯜꯂꯛꯑꯝꯃꯤꯔꯣ?" ꯅꯪ ꯄꯤꯖꯅꯤꯡꯃꯟꯗꯅ ꯄꯨꯔꯛꯏꯅꯤ." "ꯀꯩ ꯏꯟꯖꯥꯡꯅꯣ?" "ꯆꯒꯦꯝꯄꯣꯝꯕ." "ꯑꯁ ꯍꯥꯎꯔꯅꯤꯗ, ꯅꯪꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯅꯠꯇꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯤ." ꯂꯩꯍꯥꯎꯗꯨ ꯀꯦꯁꯟꯅꯗꯨꯅ, "ꯑꯁꯦꯡꯕꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯏꯖꯗꯤ ꯃꯄꯥꯝꯗ ꯆꯠꯅꯤꯅ ꯆꯠꯈ꯭ꯔꯦ." "ꯑꯣ, ꯃꯃꯥ ꯅꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ. ꯑꯩꯉꯣꯟꯗ ꯆꯠꯁꯦꯅ ꯍꯧꯔꯝꯕꯅꯤ, ꯑꯩꯅ ꯌꯥꯗꯕ." "ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯕ? ꯀꯣꯛ ꯆꯠꯃꯤꯟꯅꯧ ꯌꯥꯗ꯭ꯔꯣ?" "ꯈꯪꯗꯦ, ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯥꯅ ꯍꯥꯏꯕ ꯑꯝꯇ ꯌꯥꯅꯤꯡꯗꯦ, ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ." ꯊꯧꯕꯒꯤ ꯋꯥꯗꯨꯗ ꯂꯩꯍꯥꯎ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯊꯧꯕ ꯃꯈꯥ ꯇꯥꯔꯛꯏ, "ꯂꯥꯛꯑꯣ, ꯅꯪꯒꯤ ꯏꯟꯖꯥꯡꯁꯤꯒ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯀꯦ. ꯆꯥꯛ ꯑꯝꯇ ꯁꯦꯝꯃꯨ ꯂꯥꯛꯑꯣ." "ꯍꯣꯏ." ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯊꯧꯕꯅ ꯆꯥꯛ ꯆꯥꯏ, ꯑꯗꯨꯒ ꯂꯩꯍꯥꯎꯅ ꯃꯅꯥꯛ ꯑꯗꯨꯗ ꯊꯧꯕꯅ ꯆꯥꯛ ꯆꯥꯕꯗꯨ ꯁꯪꯂꯤ꯫ ꯑꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤꯁꯨ ꯁꯥꯔꯤ꯫ ꯁꯣꯝꯗ ꯂꯥꯏꯖ ꯂꯩꯍꯥꯎ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯏꯕꯣꯆꯧꯕꯨ ꯀꯧꯔꯝꯃꯤ꯫ "ꯏꯕꯣꯆꯧ, ꯑꯩꯈꯣꯏꯗ ꯑꯝꯇ ꯆꯠꯂꯨꯁꯤ." "ꯀꯩ ꯂꯩꯔꯒꯦ ꯂꯥꯏꯖ?" "ꯉꯁꯤꯗꯤꯅꯦ ꯍꯨꯔꯥꯟꯕ ꯐꯥꯔꯗꯕꯅꯤ." "ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ?" "ꯑꯩꯕꯨ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯥꯒ ꯂꯩꯍꯥꯎꯒꯗꯣ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯂꯦ." ꯏꯕꯣꯆꯧ ꯉꯛꯅ, "ꯀꯩꯅꯣ ꯂꯥꯏꯖ ꯅꯪ ꯍꯥꯏꯗꯨꯕꯣ? ꯃꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ." "ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯂꯥꯏꯖ, ꯃꯤ ꯁꯤꯟꯅꯕ ꯌꯥꯕ ꯋꯥꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯃꯗꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯧ. ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯒ ꯑꯩꯒꯤ ꯅꯨꯄꯤꯗ ꯇꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯨ. ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ. ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯣꯏꯗꯕ ꯋꯥꯗꯣ ꯀꯩꯒꯤ ꯍꯥꯏꯔꯤꯅꯣ? ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ. ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯅꯠꯇꯦ." ꯂꯥꯏꯖꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ. ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯩ ꯏꯁꯥꯃꯛ ꯁꯨꯛꯊꯥ ꯊꯥꯖꯗꯕ ꯊꯧꯗꯣꯛꯅꯤ. ꯅꯪꯅ ꯊꯥꯖꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯏ. ꯏꯕꯥꯅꯤ ꯈꯛꯇ ꯅꯠꯇꯦ, ꯂꯩꯀꯥꯏ ꯑꯁꯤꯅꯁꯨ ꯊꯥꯖꯔꯣꯏ. ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯀꯗꯕ, ꯍꯪꯒꯣꯏꯒꯗꯕ ꯊꯕꯛꯅꯤ. ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯊꯥꯖꯕ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯊꯥꯖꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯦ. ꯑꯗꯨꯕꯨ ꯂꯩꯍꯥꯎꯒꯤ ꯃꯐꯝꯗꯗꯤ ꯑꯩ ꯆꯤꯡꯅꯕ ꯐꯥꯎꯔꯨꯗꯦ. ꯑꯗꯨꯒ ꯊꯥꯖꯗꯅ ꯑꯣꯏꯔꯝꯂꯤꯕꯁꯤꯅꯤ." ꯏꯕꯣꯆꯧ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯃꯍꯥꯛ ꯂꯩ꯫ ꯃꯍꯥꯛꯁꯨ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯂꯥꯏꯖꯅ. "ꯑꯩꯁꯨ ꯉꯔꯥꯡ ꯑꯍꯤꯡꯗ ꯈꯪꯕꯅꯤ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯂꯩꯍꯥꯎꯒ ꯑꯍꯤꯡꯗ ꯇꯨꯃꯤꯟꯅ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ." ꯏꯕꯣꯆꯧ ꯉꯛꯅ, "ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯅꯨꯄꯤꯅꯕꯣ? ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯩꯈꯣꯏꯗ ꯂꯩꯔꯝꯒꯅꯤ. ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯍꯨꯔꯥꯟꯕ ꯐꯥꯁꯤ." ꯏꯕꯣꯆꯧꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯂꯒꯦ ꯃꯇꯥꯒꯨꯝꯅ, "ꯐꯔꯦ, ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯔꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯖꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯅ ꯑꯅꯤꯗꯣ ꯀꯦꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯊꯧꯕꯅ, "ꯀꯩꯅꯣ, ꯅꯪꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯔꯤꯁꯤꯕꯣ? ꯅꯪꯒꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯁꯦ ꯏꯇꯥꯎ ꯏꯕꯣꯆꯧꯗꯤ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯔꯝꯗꯣꯏꯅꯤ." "ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯍꯥꯎꯅ ꯍꯥꯎꯅ ꯊꯣꯡꯂꯒ ꯄꯤꯖꯔꯤꯅꯤ." "ꯑꯁ, ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦꯗ. ꯅꯪꯒꯤꯁꯨ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯊꯤꯜꯂꯛꯏꯁꯤꯗꯤ." "ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯏꯇꯥꯎ ꯏꯕꯣꯆꯧ ꯑꯣꯏꯔꯝꯂꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ." "ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ. ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯕꯁꯨ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅ ꯃꯌꯥꯝ ꯑꯃ ꯍꯦꯜꯂꯤ ꯈꯪꯉꯕ." "ꯑꯁꯦꯡꯕꯒꯤ?" "ꯑꯩꯕꯨ ꯐꯥꯒꯤ ꯌꯥꯝꯅ ꯇꯧꯕꯩ ꯃꯑꯣꯡꯗ. ꯏꯟꯖꯥꯡꯒꯁꯦ ꯃꯥꯒꯤꯗꯤ ꯈꯤꯇꯪꯅꯤ ꯍꯥꯞꯂꯝꯃꯤꯕ, ꯅꯪꯒꯤꯗꯤ ꯃꯌꯥꯝ ꯑꯃꯅꯤ ꯑꯩꯅ ꯍꯥꯞꯄꯛꯏꯁꯦ. ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯦ ꯌꯦꯡꯉꯨ." "ꯑꯩꯁꯨ ꯅꯣꯡꯃꯗ ꯅꯪꯅ ꯏꯟꯁꯥꯡ ꯊꯤꯜꯂꯛꯍꯧꯗ꯭ꯔꯗꯤꯅꯦ ꯆꯥꯛꯀ ꯆꯥꯕ ꯌꯥꯗꯦ." "ꯏꯁ, ꯑꯩꯒꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯖꯥꯠꯅꯤꯅꯦ." "ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯗꯤ ꯏꯕꯥꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯄꯥꯝꯂꯕꯅꯤ. ꯑꯗꯨꯗ ꯌꯨꯝꯊꯪꯅꯔꯨꯕꯁꯤꯗ ꯃꯗꯨꯃꯗꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯏꯕꯥꯅꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯁꯤꯔꯥ?" "ꯍꯦꯔꯥ, ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ. ꯂꯥꯞꯅ ꯆꯠꯂꯒ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯅꯤꯕꯣ? ꯅꯪꯒꯤꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤ ꯏꯇꯥꯎ ꯏꯕꯣꯆꯧꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯕ ꯃꯥꯜꯂꯦ." "ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ. ꯃꯥꯗꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯏꯄꯨꯔꯣꯏꯕ ꯑꯣꯏꯖꯕ ꯈꯛꯀꯤꯅꯤ. ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ. ꯑꯩꯗꯤ ꯅꯪꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯔꯦꯗꯅ." ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯖꯤꯟꯗꯒꯤ, "ꯑꯣ, ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ." ꯑꯅꯤꯃꯛ ꯏꯈꯪ ꯈꯪꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯏꯕꯣꯆꯧꯒ ꯂꯥꯏꯖꯒꯗꯨ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯏꯈꯪ ꯈꯪꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯂꯩꯍꯥꯎ ꯄꯥꯈꯠꯅ, "ꯇꯥꯃꯣ." ꯏꯕꯣꯆꯧ ꯁꯥꯎꯅ, "ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤ ꯈꯪꯂꯦꯗꯅ, ꯂꯥꯎꯅ." ꯏꯕꯣꯆꯧꯅ ꯂꯩꯍꯥꯎꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯤ꯫ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯇꯥꯃꯣ,
ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯑꯣ ꯂꯩꯍꯥꯎꯒ ꯂꯩꯕ ꯌꯥꯝꯅ ꯄꯥꯝꯕꯗꯥꯏꯅꯦ ꯀꯩꯅꯥ ꯀꯠꯄ ꯇꯥꯔꯦ ꯉꯁꯤꯗꯤ ꯂꯥꯛꯑꯣ ꯁꯨꯃꯥꯡꯗ ꯊꯣꯛꯄꯤꯔꯛꯑꯣ ꯂꯥꯏꯖ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯊꯧꯕꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯏꯕꯣꯆꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯅꯪꯃꯛꯅ ꯑꯁꯤꯒꯨꯝꯕ ꯁꯥꯖꯠ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯜꯂꯨꯗꯕꯅꯤ ꯄꯥꯎꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯈꯪꯂꯛꯑꯒ ꯐꯖꯐꯝ ꯀꯩꯗ ꯑꯣꯏꯔꯤꯒꯦ ꯏꯃꯥ ꯏꯆꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯈꯤꯒꯗ꯭ꯔꯣ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯤꯆꯠ ꯇꯨꯀꯠꯆꯩꯅꯤ ꯅꯪ ꯑꯗꯨꯛ ꯃꯣꯠꯄ ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯃꯈꯣꯏꯗ ꯂꯩꯔꯒ ꯏꯔꯥꯡ ꯇꯧꯔꯤꯕ ꯑꯣꯏꯔꯦ ꯑꯩꯅꯗꯤ ꯐꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯏꯕꯣꯆꯧꯗꯣ ꯑꯃꯨꯛ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯥꯎ ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯕꯥꯅꯤꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯅꯠꯇꯅ ꯌꯨꯝꯊꯪꯅꯕ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅ ꯂꯩꯅꯔꯤꯕꯅꯤ ꯁꯥꯅ ꯐꯥꯎꯕ ꯆꯠꯂꯣꯏꯗꯕ ꯂꯤꯆꯠ ꯑꯗꯨꯕꯨ ꯏꯇꯥꯎꯅ ꯆꯠꯂꯕꯅꯤꯅꯦ ꯑꯗꯨꯁꯨ ꯑꯉꯥꯡ ꯅꯨꯕꯤ ꯆꯥꯎꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯕꯛ ꯑꯁꯦ ꯈꯣꯡ ꯊꯥꯡꯗ꯭ꯔꯤꯉꯩꯗ ꯋꯥꯈꯜ ꯑꯗꯨꯕꯨ ꯑꯃꯠꯇ ꯈꯟꯕꯤꯍꯧꯗ꯭ꯔꯕ꯭ꯔꯣ ꯊꯧꯕ ꯈꯨꯝꯕ ꯉꯝꯗ ꯃꯃꯥꯏ ꯑꯗꯨ ꯏꯉꯥꯡ ꯉꯥꯡꯁꯤꯟꯗꯨꯅ ꯂꯩ ꯏꯕꯣꯆꯧ ꯁꯥꯎꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯉꯛꯄꯅꯤ ꯑꯩꯒꯤ ꯅꯨꯄꯤꯗꯒꯤꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯐꯖꯕꯁꯨ ꯃꯌꯥꯝ ꯑꯃ ꯍꯦꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯊꯤꯕꯤ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯀꯣꯏꯔꯤꯕꯅꯤꯅꯦ ꯊꯧꯕ ꯏꯁꯥꯒꯤ ꯅꯨꯄꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯉꯁꯤꯃꯛ ꯅꯪ ꯅꯄꯥꯝꯗ ꯆꯠꯈꯤꯒꯗꯕꯅꯤ ꯂꯩꯍꯥꯎꯗꯣ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯀꯞꯂꯒ ꯃꯈꯣꯏ ꯕꯕꯥ ꯑꯩ ꯂꯥꯜꯂꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯩꯕꯨ ꯏꯄꯥꯝꯗ ꯆꯠꯂꯣ ꯍꯥꯏꯕꯤꯒꯅꯨ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯇꯨꯀꯠꯆꯩ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯅꯪꯒ ꯂꯩꯃꯤꯟꯅꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯑꯩꯅ ꯉꯝꯅꯅꯕ ꯌꯣꯛꯀꯅꯤ ꯃꯃꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯃꯈꯣꯏ ꯕꯕꯥ ꯑꯩ ꯏꯆꯥ ꯊꯣꯏꯕꯤꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯑꯩ ꯃꯈꯣꯏ ꯕꯕꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯣ ꯉꯁꯥꯏꯅ ꯑꯩꯉꯣꯟꯗꯒꯤ ꯊꯧꯕꯅ ꯍꯦꯜꯂꯤ ꯍꯥꯏꯈꯤꯕꯗꯨꯅ ꯀꯔꯤ ꯃꯗꯨ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤ ꯃꯗꯨꯗꯤ ꯑꯩꯅ ꯍꯥꯏꯖꯅꯕꯅꯤ ꯑꯩꯅ ꯊꯧꯕꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯩꯅ ꯋꯥꯅ ꯁꯨꯔꯕꯁꯨ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯍꯟꯒꯦ ꯀꯔꯤꯒꯤ ꯃꯤꯒꯤ ꯅꯨꯄꯥꯗꯒꯤ ꯑꯍꯦꯟꯕ ꯄꯩꯁా ꯄꯥꯝꯂꯤꯕꯅꯣ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯅꯪꯅ ꯁꯦꯠꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯗꯅ ꯃꯁꯤꯗꯁꯨ ꯅꯪꯅ ꯑꯄꯦꯟꯕ ꯅꯥꯏꯗꯦ ꯁꯅꯥ ꯁꯥꯎ ꯍꯥꯏꯔꯕꯁꯨ ꯁꯥꯔꯤ ꯑꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯅꯅꯕꯗꯤ ꯑꯩ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯦꯟꯕ ꯅꯥꯏꯔꯝꯗ꯭ꯔꯦ ꯂꯥꯏꯖ ꯁꯥꯎꯅ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯍꯥꯎ ꯅꯪꯁꯦ ꯑꯉꯛꯄꯅꯤ ꯅꯪꯁꯤꯕꯨ ꯅꯨꯄꯤ ꯑꯃꯅꯤꯀꯣ ꯑꯗꯨꯁꯨ ꯃꯃꯥ ꯑꯃ ꯑꯩꯅꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯃꯆꯥꯁꯨ ꯅꯠꯇꯦ ꯅꯪꯁꯨ ꯑꯩꯁꯨ ꯏꯆꯥ ꯂꯩꯅꯔꯕ ꯉꯥꯛꯇꯅꯤ ꯅꯪꯉꯣꯟꯗ ꯈꯛꯇ ꯑꯩ ꯇꯥꯟꯅꯔꯣꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤꯁꯨ ꯃꯔꯥꯜ ꯌꯥꯝꯅ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯗꯤ ꯌꯨꯝꯊꯪꯅꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅ ꯈꯜꯂꯤ ꯅꯨꯄꯥꯅ ꯐꯅ ꯍꯧꯔꯛꯂꯕꯁꯨ ꯅꯨꯄꯤꯅ ꯌꯥꯗ꯭ꯔꯕꯗꯤ ꯅꯨꯄꯥꯅ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯅꯪꯅ ꯆꯠꯂꯝꯂꯤꯕ ꯁꯥꯖꯠ ꯑꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯏꯟꯁꯥꯡꯒ ꯊꯤꯜꯂꯛꯂꯤꯕꯁꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯏꯔꯥꯡ ꯍꯧꯖꯅꯕ ꯑꯣꯏꯔꯦ ꯅꯍꯥꯟ ꯃꯈꯩ ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕ ꯑꯣꯏꯔꯦ ꯏꯟꯁꯥꯡ ꯊꯤꯜꯂꯛꯇꯅ ꯑꯩꯅꯗꯤ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯔꯦ ꯃꯤꯒꯤ ꯅꯨꯄꯥ ꯍꯨꯔꯥꯜꯂꯒ ꯀꯣꯏꯕꯤ ꯇꯧꯉꯝꯕꯤ ꯅꯄꯨꯟꯁꯤꯗ ꯅꯪꯒꯤ ꯅꯨꯄꯥꯁꯤꯃꯨꯛ ꯐꯕꯗꯤ ꯐꯪꯂꯣꯏ ꯀꯔꯤꯒꯤ ꯑꯔꯪ ꯑꯔꯥꯛ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯅꯣ ꯍꯅꯨꯊꯪꯁꯤꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯄꯦꯟꯕ ꯅꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯇꯝꯒꯗꯕꯅꯤ ꯅꯄꯨꯔꯣꯏꯕꯅ ꯅꯪꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯅꯪꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯇꯝꯒꯗꯕꯅꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯍꯦꯜꯂꯝꯒꯅꯤ ꯑꯗꯨꯒ ꯑꯗꯨꯛ ꯐꯖꯗꯕ ꯂꯤꯆꯠ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯇꯨꯀꯨꯆꯩ ꯁꯤꯖꯈꯣꯅꯤ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯧꯗꯣꯛ ꯑꯁꯦ ꯑꯩ ꯉꯔꯥꯡꯅ ꯈꯪꯂꯕꯅꯤ ꯉꯁꯤ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯀꯌꯥꯁꯦ ꯊꯃꯣꯏ ꯑꯅꯤ ꯊꯥꯖꯅꯗꯨꯅ ꯏꯆꯥ ꯏꯁꯨ ꯄꯣꯛꯇꯨꯅ ꯍꯤꯡꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯇꯥꯃꯣꯒꯤ ꯊꯃꯣꯏ ꯑꯣꯜꯂꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯍꯩꯅꯗ꯭ꯔꯕ ꯑꯩꯁꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣꯏ ꯊꯧꯕ ꯅꯤꯡꯉꯝꯗꯅ ꯂꯥꯏꯖꯥ ꯑꯩ ꯂꯥꯜꯂꯤ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯅꯪ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯅꯪꯅ ꯆꯠꯈꯤꯅꯨ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯆꯠꯀꯅꯤ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯄꯥꯒ ꯑꯩ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯇꯨꯀꯠꯆꯩ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯒ ꯑꯩꯅ ꯏꯄꯨꯔꯣꯏꯕꯕꯨ ꯉꯥꯛꯄꯤꯒꯗꯕ ꯅꯠꯇꯦ ꯇꯨꯀꯠꯆꯩ ꯑꯩ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯍꯪꯒꯣꯏ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯑꯄꯥꯝꯕ ꯅꯨꯄꯤꯗꯣ ꯀꯣꯏꯍꯧꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩ ꯍꯤꯡꯕ ꯉꯝꯃꯤ ꯑꯩ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯃꯇꯤꯛ ꯆꯥꯅꯅꯕ ꯁꯦꯝꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯦ ꯄꯨꯟꯁꯤ ꯑꯁꯤꯗꯗꯤ ꯂꯩꯍꯥꯎ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠꯇꯤ ꯑꯩ ꯆꯠꯂꯣꯏ ꯂꯥꯏꯖ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯕꯣꯆꯧ ꯂꯩꯍꯥꯎꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯑꯗꯨꯒ ꯃꯄꯥꯝꯗ ꯊꯥꯈꯤꯔꯝꯃꯤ ꯂꯩꯍꯥꯎꯁꯨ ꯃꯁꯥꯅ ꯃꯔꯥꯜ ꯂꯥꯜꯂꯨꯕꯅ ꯀꯞꯅ ꯀꯞꯅ ꯆꯠꯈꯤ ꯁꯣꯝꯗ ꯂꯥꯏꯖꯁꯨ ꯊꯧꯕꯅ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ ꯄꯣꯠ ꯆꯩ ꯌꯣꯝꯗꯨꯅ ꯃꯄꯥꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯦ ꯏꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯉꯥꯏꯔꯨꯕꯅꯤ
ꯑꯗꯨꯒ ꯄꯨꯗꯨꯅ ꯏꯄꯥꯝꯗ ꯆꯠꯀꯅꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯣꯏ ꯂꯥꯏꯖꯥ ꯅꯪ ꯆꯠꯈꯤꯅꯨ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯜꯂꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯀꯩꯝꯇ ꯈꯟꯕꯤꯍꯧꯗ꯭ꯔꯕꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯜꯂꯤ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯑꯩ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯈꯪ ꯃꯤꯑꯣꯏꯕꯒꯤ ꯏꯖꯠ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯑꯩꯈꯣꯏꯁꯦ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯄꯣꯛꯅꯤ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩꯗ ꯏꯖꯠ ꯂꯩꯅ ꯍꯤꯡꯒꯗꯕꯅꯤ ꯃꯈꯣꯏ ꯇꯥꯃꯣꯗꯤ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯛꯅꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯅ ꯅꯪꯕꯨ ꯆꯨꯝꯅ ꯍꯥꯏꯅꯕꯤꯔꯣꯏ ꯏꯖꯠ ꯌꯥꯎꯗ꯭ꯔꯕ ꯏꯖꯠ ꯂꯩꯇꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯈꯥꯝꯕ ꯌꯥꯗ ꯃꯄꯥꯝ ꯆꯠꯈ꯭ꯔꯦ ꯊꯧꯕ ꯅꯤꯡꯉꯝꯗꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯏꯕꯣꯆꯧ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯧꯕ ꯉꯁꯤꯗꯤ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯅꯤ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦꯗꯅ ꯊꯧꯕ ꯈꯨꯝꯗꯦ ꯀꯞꯇꯨꯅ ꯂꯩ ꯏꯕꯣꯆꯧꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏꯅ ꯑꯁꯨꯛ ꯐꯖꯗꯕ ꯂꯤꯆꯠ ꯑꯁꯤ ꯆꯠꯂꯕꯅꯤ ꯏꯃꯨꯡ ꯑꯅꯤꯒꯤ ꯏꯖꯠꯁꯨ ꯂꯣꯏꯔꯦ ꯑꯉꯥꯡꯁꯤꯡꯒꯤ ꯃꯤꯡꯆꯠꯁꯨ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯤꯍꯜꯂꯦ ꯏꯇꯥꯎ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯇꯨꯀꯠꯆꯔꯤ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯑꯩꯁꯨ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯋꯥꯔꯛꯎ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯟꯅꯔꯒꯨꯝꯁꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯏꯕꯣꯆꯧ ꯆꯠꯈ꯭ꯔꯦ ꯊꯧꯕ ꯃꯁꯥꯅ ꯇꯧꯖꯔꯨꯕꯅ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯈꯤꯗꯕꯅ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯍꯜꯂꯦ